PM Modi na Parliament da wangang khidabagi maramde Congress na kuki nupi ani gi fi thongdaba video photo sing Parliament hauramdai da viral uhen khibadagi ne biren pawa sing ngasi nung thilfong khiba kanglei paki maira pause dagi lokhat sawa ne chahi taraga manga leingak pai khraba Congress na amuk pai na bohna wada state asigi kuki sanani gi fi thongdaba video photo Parliament hauramdai da viral chalanduna Manipur bu yonduna ikai firup khuman khe Prime Minister Narendra Modi na Parliament da wangang khidabagi maramde Congress Party na kuki nupi ani gi fi thongdaba video photo sing Parliament hauramdai da viral uhen khibadagi ni haina Chief Minister N Biren na maral si khre ngasi Bharatiya Janata Yuba Morcha Manipur na sinduna nitai pat su thekta leiba thambal sanglen da pangthokiba Yuba Samelan gi thoram da wafam ase Chief Minister na phongdokhiba nei Chief Minister na makha taraduna hai 2023 gi May ahum dagi haurakhiba Irang asina maram moiduna matam khara chawkhat thaurangi thabak leptuna lakhiba nei Manipur gi puwari da luraba tangka kaya lakhe matam adu da maira paibi amade khulgi naharol sing na lawkhiba thodang sing thagatpam thoe thokliba irang asida print amadi electronic media sing na lawkhiba lawriba thodang yamna chawe Manipur da thokliba irang asigi matang da Prime Minister Narendra Modi na Parliament mifam da thamkhiba wafam sing miyamna senthungba khangdabasu yaure Irang asida Prime Minister na wafam amata phongdokhidri haibase tasengna nungaite mahangna Parliament da wangang khidabagi maram Congress Party na kuki nupi ani gi fi thongdaba video photo sing Parliament hauramdai da viral uhen khibadagi ne mitai amana mitai singbo miyam mamang da yon khibadagi ni khangbiyo Manipur da NRC sana handana ba law khibado Congress Party ni haibase miyam na kaubiga nu hai khe ngasigi thauramadu da Power Minister Thongam Biswajit BJP Manipur Pradesh ki President A. Sarda, BJP ki Vice President Ningombam Nimbas, BJP Manipur amadi Nagaland ki General Secretary Abhay Kumar Giri, BJYM ki National Secretary Ningthaujam Nongpongan bana saruk yakhe. Sahi marfuga manga ki mathakta leiba ahal sing bot thada ba haukhrei. Pawasi ngasi nung thilfong khiba kanglei paki maira pause dagi lokhat savadai. Taraga nipan suba Lok Sabha mikhal asigi waina Inner Manipur Parliamentary Constituency ki manungchan na Imphal East District ki manung da leiba akhanaba voter singi yum da changduna ngasi dagi bot thada ba haukhrei masagi chahi marfuga manga ki mathakta leiba senior citizen sing amasung chada nifu disable oiraba miyoi sing da bot thada bagi khudong saba CP re bot thada ba si April 8 sajibu nong mapan ba chairau ba numit asi leplaga numit marini leptana sathagani hai re ngasi chahi marfuga manga ki mathakta leiba senior citizen sing amade chada nifu Disable oiramba miyoi singi mayum da chatuna bot thada ba haubagi thauram ase Imphal East District ki oina DC Dainana Imphal East ki DC office tagi mathau pangthokodoriba karamachari singi gari lamthakhe Jenims ki laboratory department fail oire specialist doctor sing na private hospital ki doctor oire haume pawasi ngasi nung thilfong ki ba kanglei paki maira pause dagi lokhat savane Jawaharlal Nehru Institute of Medical Sciences Jenims porompat ki loisang asigi laboratory department fail way bagat sa manare Jenims ki lab talawba test report asi Jenims ki doctor na thajaba watpadagi manak talay riba private laboratory hangliba singda amuk report law na bathabagi thavak sa thari haina Federation of Haumi ki Vice President Dr. K. Hera Kabuina press ta thadorok pa cherola sina hai re cherola sina hai Jenims ki layang sang manungda Private Diagnostic Center sing asigi thadok pamiyoi sing na casualty dagi hauraga ward khuding makta makhoi da test taunabagi khudong saba lawduna leire masi administration pai diba sing na una usinada na leire masi commission fangbagi mamita ba utpanay laboratory test amagi result ki importance asi anaba amabu siba amadi changbagi thabak phawba lepliba nei asuk yamna maruoi ba department asi fail oi bagi daita lawduna Government amadi director na tumina usinada na karigi thamlibano hai re cherola sina hai tes ama tawbagi casualty amade wartagi laboratory tan na patient party na thilli amasung lawe Jenims ki mathau tawna ba attendance sing kadai da satkhre Jenims ki authority na lab department sing mathau ningthi na tawhan ba ngamloi da ba oirawade khudak tagi thingjan biyo thingjindraga de miyoi ba kaya gi punsi mangningai oire hai re haumi gi cherola sina makha taribade Jenims tagi hauraga government ki specialist doctor ayamba private clinic da engage tawduna leibana government ki hospital sing da mathau pangthokpada thawaidre makhoi da piriba non practitioner allowance sing thigata na piriba authority sing adugi mathakta action lawroi dabagi maram leite
Government private hospital natraga clinic singda practice tauba yadavagi order laina order indabasinggi mathakte action laukhatavagi maram karigino anakpa amadi arapadagi miyoi kayana maruoina lairabasingna asa tauna laingaki hospital singda layengba laknare makoibu yengbigadaba tongan department singi specialist singna private hospital singda thawai yaudunu laikhibana anaba kaya matam sana layeng bidre masina miyoi bakayagi punsi khudong thiningai oire asoibasing asi sumthokpa ngamloidaba oirabade Jenims makhatana lairubagi mathau tade private hospital da thavak tawningbasing Jenims tagi khudakta resign pihangadaba nei asoibasing asigi khudam sangdamga loinana Medical Council of India da athubada khangananaba Federation of Haumi gi maikaidagi sem saragani haire Churachandpur dagi lanjelakpa mahiroi singi document tananaba honabada khudong sadaba yaudaba natte secretary pawasi ngasi nungthil phongkhiba kanglaipa ki maira pause dagi lokhatchabane Maitai Society Churachandpur gi hompuga tarelak suba mapo kumon thoram ngasi Imphal West District ki Hiangthang Kamakhya Pemton College da pangthokre handak thokiba kanglup ki irang asina maruoina mahiroi singi maina chakhiba document sing tanana bahonavada khudong sadaba sing yaudaba natte haibo wafam sing phongdok nakhe thauram adu da All Manipur Working Journalist Union Amjo gi president Vijay Kaksing Tabam hanagi Kokomi gi coordinator oiramba amade CCS K gi president oiriba Jitendra Ningomba Maitai Council More MCM gi president Mayanglambam Thoiba amade Maitai Society Churachandpur gi president Moirangthem Thoibana thauram sigi maruoiba miyoi sing oina saruk yakhe me ahumdagi thokiba irang asida laikhidrabasingi mafamda minute ama tumina leptuna ikai khumnaba utkhe thauram siga mari leinana Maitai Society Churachandpur gi General Secretary Thoksom Ramesh na phongdokhibada ngasi pangthokliba hompuga taret suba Maitai Society Churachandpur gi mapokumon thauram asi chahi supa leptana pangthoktuna lakhibane adubu lamdam sigi thokliba irang asina maram oiraga Churachandpur dagi chenthoroktuna tongan ba relief camp nifuga nithoida changjafam lauduna leiriba singna saruk yaduna pangthoktaba yade haibagi wakhalonda thauram asi yamna chamna pangthokpane Maitai Society ing sok lising amaga chamapan yangkhai tareta lingkhatkiba loop amane sok lising amaga chamapan marfudraga manga mamangda Maitai Union Churachandpur Maitai People's Organization haina anirak maming hongduna tholamme ngalingai matamda halsing lairik laisu kaya haitaba oibana maming sing asi hongdo hongjin tawkhibane civil society haibasi sel paire haiduna yum building saraga nungai thokpa yai adubu masi karisu kuina chatloi civil society haibasi society adugi foundation linghanba duna maru oire Maitai Society Churachandpur asina Churachandpur manungda leiba Maitai laikai taraga manga konsinduna thabak thauram sing puduna lakle irang asina laktringai mamangdagi Churachandpur manungda leiba Maitai singi maru oiba mafam sing Kuki sing na kalak khambanbadagi Maitai singi yum sing me ahumgi irang asina loina temkhai khre mafam sing asi hanadagi hauna kuki sing na target tawdunu leiba mafam nei Churachandpur da Maitai singi yum lising amaga chahum hompu leiri amade population da lising taraga mari Maitai leire masida irang asina maru oiba document sing maina loina chakhiba masida angang singi document sing tanana bahonavada khudong sadaba sing yaudaba natte haiba wafam sing tamkhe Athauba Haubizam Somen Kumar gi kumon firoi laikai miyamna pangthoklaga nei pawasi ngasi nungthil phongkhiba kanglaipaki maira pause dagi lokhatchabane ngasi ga thana kuntaruglak suboina pangai gi miyamna semkhiba thaugai pangai na leptana satharakpa nongmaijing mifam pangai yangdong community hall da pangthokre khamen loki thogdokta laikhidraba Athauba Haubizam Somen Kumar gi kumon firoi laikai miyamna pangthoklaga ni haina warep laukhre Pawasina hai Pangai Yangdong Youth Development Association PYYDA Pangai Maira Paibi amade Pangai Yangdong Apun Balup amade Thaugai gi miyoi singa loinana pangthokiba mifam aduda handak pangthokodoriba taraga nipan suba Lok Sabha mikhalga mari leinana Thaugai na koliba Pangai gi area da leiriba singna masa masana pamjaba candidate bot thadabada akaiba leite adumakpu bot ka mari leinaba chaksa haijanaba meeting tauba polling saba campaign tauba phiral yungba bot ki damak selian ba masung lobana chingba thingba thamkhe athingba sigi wangma da thabak taurabade masida thorakpa fafatagi daita pumnamak masa masana pujaba hainasu ngasigi mifamna warep nakhe loina na haukiba jun taraga marida khamen loki thogdokta laikhidraba Athauba Haubizam Somen Kumar bu ningsingba amade laikai miyamna ikai khumnaba utpoina Pangai Lairampal lampakta Somen Kumar lampak haina miyamna maming thonkhe loinana laikhidrabagi kumon firoi laikai miyamna pangthoklaga ni haire